BJP की National General Secretary BL Santos Imphal International Airport thunglakhre Manipuri loan bu ngak senbiduna isagi saktam kanbiyo amadi Manipuri loan da mahimasing tamba phangalo haina MSM na sangsenba khongthang ama oina human chain amadi slogan gi agitation ke apakhat khre human chain asi district khudimakta chathajagani hari human chain gi agitation na silengak na thausadragadi human chain nataba akanba khongjang sangsilakpa yai haina MSF ki General Secretary Sundar Khumanna khongdorakle Burma की कानी टाउनशिप के विन माना विलेज दा मिलिटरी आर्मी न बॉम्ब थादरकपदा पीडीएफ निपान सीखरे कुन्न साथी न सोखरे हरे दिल्ली ब्लास्ट चेनब लखनऊ दगी डॉक्टर नुपी डॉक्टर सहीना शहीद कौबी अमसु फाखरे वहां की गाड़ी दा एक्सप्लोसिव होंदो होंजिन तवी अमसु वहां की गाड़ी दगे एसॉल्ट राइफल अमसु फागत के हारी डॉक्टर सहीना असे जैसी मोहम्मद के वुमेन विंग जमात उल मोमिनात की थौपुबी नुपी अमने इंडिया मनुंगदा जैश ए मोहम्मद के वुमेन विंग सेमगतनब होनबा नुपी अमने हारी School जातखिबदगी थीब खंगुद्रब क्लास 7 की माहिरोय अहुम फंगबा ngamkhre nahan amasung ngarang thokiba tongan thaudok ta mangloba mahiroy ahum phangba ngamkhre haiba mahiroy sing ase Imphal West District ki manungda laiba tongan ba private school da class 7 tableba mahiroy ngaktane mahiroy sing ase nahan amasung ngarang tongan ba thaudok ta thiba khangdabadagi khongol leiduna thinabadagi matam sana police na phangba ngamkhibani haire makhoi ahumak District Child Protection Unit DCPO Imphal West na Child Welfare Committee CWC Imphal West da puthokhlaba matungda counseling pikre police dagi phangba pauna hai nahan singjamai police station ki manung chanba mafam amadagi Imphal West District ki manung channa leiba private school amada class 7 tamlibi mahiroi nupi masa ama mayumda hanjilaktabadagi mahaki apopona police station asida missing complaint ama tawrakhe mahiroi nupi masa ase nahan ayok pung 3 makhai da mahausago mahaki school ki benda school satke madudagi nongthil pung 2 makhai rom tabada school ki ben driver na mahak school da laite haina mayong gi mi da pau pirakhe masidagi mahako thibagi thabak sathakhe loinana thiba khanglaktabadagi Singjamai Police Station da missing report amal midang pung 8 makhairom taba matam da tawrakhibane ngarang ayok pung 13 taba matam da sagolban gi mafam amada mahiroi nupi masa ase laikai gi manam mathokpa amaga punna laminaram khibane haire atopa thaudo amadana Imphal Police Station gi manung chanba mafam amadagi Imphal West District ki manung channa leiba tongan ba private school da class 7 tamleba mahiroi nupa masa ani amasung ngarang ayok thokhibadagi thiba khangdana leirakpadagi matam chana Imphal Police Station gi team amana phangba ngamkhre police tagi phangba pauna hai riba angang nupa masa ani asi laikai amatagi mamanaba ngaktani makhoi animak mayum dagi school bag ta makhoi anina set naba dressing hapsilaga ayo angan bada mayum gi midana dress adu mamanaba na wai gi haibagi ni haijilam laga tholakhibane makhoi anina mayum dagi thokibada makhoi anibu thiraktana ba trading sanaba makhatana tamluna ba Dubai phawbu Europe yai haibagi serol ama mayumda thamamba thengnabadagi Imphal Police Station da makhoi anibu thibina bagi imung manungi maikei dagi wakalakhe wakarasigi matungina Imphal Police ki temna angang ani asigi khongol mathang lerakpada ayu pung 13 rom taba matamda mantri pokri kaithel da leiba baragi yom amadagi makhoi animak phangba ngamkhibani haire angang anima hanadagi trading sanaduna paisa talamkhiba angang oiromkhi makhoi anisu DCPU Imphal West na CWC Imphal West da puthoki loinana counseling piraba matung magi imung manungi mising da sinakre haire General Strike tawdana pa appeal tawrakle Manipur International University na sinduna thasigi kunmathoi amasung kunithoi da pangthokadoriba international conference asiga mari lenana numit sing asida ban natraga general strike tawdana pa appeal tawrakle university asigi registrar gi serol amada impact of unregulated application of chemical fertilizers and pesticides on soils, fauna, human health, aquatic and terrestrial ecosystem haiba themda international conference ama pangthokani conference asida Indian Agricultural Research Institute, Russian Nanotechnology Laboratory, Southern Federal University, Rostov Oblast, Russia, LCBR amadi atai lamsingda masak nairaba speaker scientist academician sing amadi scholar sing sarugyagani hairi conference asin state asida sauna kanaba pikadaba oibana ban natraga general strike tawdanaba appeal tawre Asakpa tikina lawaida thamlaga momon nokpa ngamloi haina thawai medial na phongdokhre
ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯣꯏꯍꯜꯂꯛꯈꯤꯕ ꯇꯝꯊꯤꯔꯕ ꯂꯥꯟꯒꯤ ꯃꯩꯔꯤ ꯃꯨꯊꯠꯄꯒꯤ ꯃꯍꯨꯠꯇ ꯑꯆꯥꯛꯄ ꯃꯩꯅꯨꯡꯗ ꯐꯖꯈ꯭ꯔꯕ ꯂꯝꯗꯝꯁꯤꯒꯤ ꯃꯁꯛ ꯇꯥꯛꯂꯤꯕ ꯁꯉꯥꯏꯕꯨ ꯅꯨꯡꯁꯤꯕ ꯁꯥꯖꯤꯟꯅꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯑꯁꯣꯛꯄꯕꯨ ꯍꯥꯟꯅ ꯀꯟꯕꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯖꯤꯟꯕꯤꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥꯕꯨ ꯍꯨ ꯐꯨꯝꯗꯨꯅ ꯄꯥꯡꯊꯣꯛꯍꯜꯂꯒ ꯍꯦꯟꯅ ꯆꯤꯡ ꯇꯝ ꯃꯁꯦꯜ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯕ ꯊꯧꯑꯣꯡ ꯑꯣꯏꯒꯅꯤ꯫ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯂꯨꯞ ꯀꯌꯥꯅ ꯑꯊꯤꯡꯕ ꯊꯝꯂꯛꯂꯤꯕꯁꯤ ꯃꯔꯝ ꯆꯥꯏ ꯍꯥꯏꯅ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯆꯤꯌꯔꯃꯦꯟ ꯋꯥꯏ ꯁꯈꯤꯇꯣꯝꯕꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜꯁꯤꯅ ꯍꯥꯏ ꯈꯣꯡ ꯈꯨꯠ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯕꯤꯔꯒ ꯖꯒꯣꯏ ꯁꯥꯔꯣ ꯍꯥꯏꯕ ꯏꯟꯗꯤꯌꯥꯒꯤ ꯊꯧꯑꯣꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯃꯤꯍꯨꯠꯁꯤꯡꯅ ꯉꯥꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯑꯆꯥꯛꯄ ꯇꯤꯀꯤꯅ ꯂꯋꯥꯏꯗ ꯊꯝꯂꯒ ꯃꯣꯃꯣꯟ ꯅꯣꯛꯄ ꯀꯅꯥꯁꯨ ꯉꯝꯂꯣꯏ꯫ ꯐꯖꯈ꯭ꯔꯕ ꯁꯉꯥꯏꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯒꯅꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯌꯥ ꯇꯝꯌꯥ ꯈꯨꯗꯤꯡꯃꯛꯇ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯂꯥꯟꯖꯦꯟꯅꯈ꯭ꯔꯕꯁꯤꯡꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯅ ꯈꯥꯡꯂꯤꯕ ꯀꯔꯝꯕ ꯃꯇꯝꯗ ꯏꯌꯨꯝꯗ ꯍꯟꯒꯗꯒꯦ ꯄꯥꯎꯈꯨꯝ ꯐꯪꯗꯕ ꯋꯥꯍꯪ ꯑꯣꯏꯔꯤ ꯍꯥꯏꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯥꯠ ꯄꯥꯠꯀꯤ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯂꯥꯛꯅꯔꯤ꯫ NRC ꯁꯦꯝꯗꯨꯅ ꯔꯦꯖꯤꯁꯇꯔ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛꯇꯤ ꯇꯧꯗ꯭ꯔꯒ ꯑꯔꯥꯟꯕ ꯃꯤꯀꯣꯛ ꯊꯤꯗꯨꯅ ꯑꯔꯥꯟꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯅꯕ ꯏꯟꯗꯤꯌꯥꯅ ꯃꯤꯀꯣꯛ ꯊꯤꯔꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯔꯥꯟꯕ ꯊꯧꯁꯤꯜꯅꯤ꯫ ꯊꯧꯁꯤꯜ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯃꯁꯨꯡ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯏꯔꯝꯗꯝ ꯀꯟꯅꯕꯒꯤ ꯆꯤꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯄꯤꯊꯔꯛꯄ ꯁꯦꯟꯊꯪ ꯈꯔꯗ ꯃꯤꯀꯥꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟ ꯂꯩꯇ꯭ꯔꯕꯒꯨꯝꯅ ꯃꯅꯤꯄꯨꯔꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯁꯤꯟꯕ ꯃꯔꯝ ꯆꯥꯗꯦ꯫ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯁꯤꯜꯂꯒ ꯁꯥꯟꯇꯤ ꯍꯟꯖꯤꯟꯗꯨꯅ ꯂꯥꯟ ꯂꯣꯏꯒꯗꯕ ꯑꯣꯏꯔꯕꯗꯤ ꯆꯍꯤ ꯆꯨꯞꯄ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯕꯁꯨ ꯌꯥꯏ꯫ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯑꯃꯗꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯑꯁꯥꯎꯕꯅ ꯂꯝꯗꯝꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯏꯁꯂꯥꯃꯥꯕꯥꯗ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯃꯁꯥ ꯁꯤꯖꯗꯨꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯗ ꯃꯤꯑꯣꯏ 12 ꯁꯤꯔꯦ, 19 ꯁꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯅ ꯁꯧꯒꯠꯄ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯨꯁꯥꯏꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ PM ꯁꯔꯤꯐꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯁꯤꯡ ꯃꯤꯀꯨꯝ 4 ꯁꯦꯡꯅ ꯂꯩꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯏꯁꯂꯥꯃꯥꯕꯥꯗ ꯖꯨꯗꯤꯁꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯥꯛꯇ ꯀꯥꯔ ꯑꯃꯗ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 12 ꯁꯤꯈ꯭ꯔꯦ ꯑꯗꯨꯒ 19ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩꯕ ꯒꯥꯔꯤ ꯑꯃꯗꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯁꯥ ꯁꯤꯖꯔꯒ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯅꯤ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯊꯝꯂꯛꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤꯕꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯂꯣꯌꯔꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯍꯦꯕꯥꯖ ꯁꯔꯤꯐꯅ ꯏꯟꯗꯤꯌꯥꯗ ꯃꯔꯥꯜ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯈꯤꯕꯗꯨ ꯏꯟꯗꯤꯌꯥꯅ ꯁꯧꯒꯠꯄ TTP ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯁꯤꯡ ꯃꯤꯀꯨꯝ 4 ꯁꯤꯡꯅ ꯂꯩꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯒꯨꯖꯔꯥꯠꯀꯤ ꯕꯤꯂꯤꯃꯣꯔꯥꯗ ꯄꯨꯂꯤꯁꯀ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ꯫ ꯏꯟꯇꯔꯁ꯭ꯇꯦꯠ ꯋꯦꯄꯟ ꯔꯦꯀꯦꯠ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯒꯨꯖꯔꯥꯠꯀꯤ ꯅꯥꯕꯁꯥꯂꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯕꯤꯂꯤꯃꯣꯔꯥ ꯁꯤꯇꯤꯗ ꯁ꯭ꯇꯦꯠ ꯃꯣꯅꯤꯇꯔꯤ ꯁꯦꯜꯅ ꯍꯣꯇꯦꯜ ꯑꯃꯗ ꯈꯨꯠꯂꯥꯏ ꯂꯩꯊꯣꯛ ꯂꯩꯁꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯆꯠꯊꯔꯤꯉꯩꯗ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯔꯛꯄꯗꯒꯤ ꯑꯃ ꯁꯣꯛꯂꯒ 3 ꯐꯥꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠꯂꯥꯏ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯕꯒꯤ ꯔꯦꯀꯦꯠ ꯑꯃꯁꯨ ꯊꯨꯒꯥꯏꯕ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯒꯦꯡ ꯈꯨꯠꯄꯨ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯍꯟꯗꯨꯅ ꯀꯥꯞꯄꯗ ꯒꯦꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤ ꯑꯗꯨꯒ 3 ꯑꯃꯅ ꯐꯥꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯒꯨꯖꯔꯥꯠ ꯄꯨꯂꯤꯁꯀꯤ ꯁ꯭ꯇꯦꯠ ꯃꯣꯅꯤꯇꯔꯤꯡ ꯁꯦꯜꯅ ꯒꯦꯡ ꯈꯨꯠꯄꯨ ꯑꯗꯨꯗꯒꯤ ꯀꯟꯇ꯭ꯔꯃꯦꯗ ꯄꯤꯁꯇꯣꯜ 3 ꯑꯃꯁꯨꯡ ꯀꯥꯞꯄ ꯌꯥꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ 19 ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯔꯤꯌꯥꯅꯥꯗꯒꯤ ꯌꯥꯁ ꯁꯤꯡ ꯁꯨꯟꯗꯔ ꯁꯤꯡ ꯀꯧꯏ꯫ ꯃꯍꯥꯛ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯛꯁꯤꯗꯦꯟꯇ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯈꯥꯡꯉꯕꯣꯛ ꯆꯔꯨ ꯃꯥꯙꯕ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯄꯥꯗ ꯗꯤꯖꯜ ꯑꯣꯇꯣ ꯑꯃꯒ ꯕꯨꯂꯦꯠ ꯑꯃꯒ ꯊꯦꯡꯖꯤꯟꯅꯕꯗ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯈꯨꯗꯛꯇ ꯃꯐꯝꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯂꯥꯏꯁ꯭ꯔꯝ ꯏꯉꯣꯆꯥ ꯆꯍꯤ 53 ꯈꯥꯡꯉꯕꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯣꯜ KM ꯕ꯭ꯂꯨꯃꯤꯡ ꯁ꯭ꯀꯨꯜ ꯃꯌꯥꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯂꯧꯈꯠꯇꯨꯅ ꯖꯦꯅꯤꯝꯁꯇ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯂꯣꯡꯒꯤ MES ꯀꯣꯂꯣꯅꯤꯗ ꯀꯨꯀꯤ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯃ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯨꯕꯒꯤ ꯃꯔꯥꯜꯗ ꯎꯄꯪꯗ ꯄꯨꯟꯗꯨꯅ ꯋꯥꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫